Mahusagi fazaba kaya amagaloinana furupsa kayana punna kundaminaduna makhal makha kayagi harau kumhai amasung inak khullaba chatna kanglon ariba wari sing ariba matamgi wari leiba sagalamba mafam singna marang kaina leiba Kangleipak Manipur ni chahi amagi soifadana pangthokpa kumai singi manungda sajibu sairauba haikru hidongba amasung Ningol Chakouba suni 33 AD dagi 54 AD fawa Kangleipak ta nongda laren pakhangbana leibak asida pangai dagi hauna Ningol Chakouba gi mami tarakle amasung wari leirakle Chakouba horakpagi wari isi ningthau nongda laren pakhangbagi loinabi mabema laisnana mahakki mabung poirai tonbo chak kauduna Chaklen chaminarami hai matamdudagi makha tarakpa Kangleipak ki puwarida chahi khudingi mabung mapwasingbu chak kauduna chaminabagi wari leiragi ningthau loyumba senbi kiyamba koirengba khagemba pitambar charairongba pamhaiba gaurasiam sitsai singthang khomba rohin chandra madhu chandra singh chaurajit singh marjit singh gambir singh raja nar singh Devendra Singh makhoi sing asina panba matamda Chakoubagi mami asi mabung mopwa singbu Ningolsing na chak kaunarami hai adubu Devendra Singh gi mahut Chandra Kirti Singh na ningthau oina panba matamdagi awonba ahongba puraki haibadi Ningolsing na mabung mopwa singbu chak kaunaramba adu onthoklaga mabung mopwa sing na Ningol oibi yumnak sagai on khrabi singbu chahi khudingi yangai gi nini panbada chak kauba asi chanarakpani haina wari larik singda iramba thengnari Matamdudagi hauna Manipur gi chahi gi calendar gi thaban ama oiriba hiyangai thagi nini panba khudingi Ningol Chakouba pangthoraktuna lakle mamangai matamda maitai sing khaktana Ningol Chakouba kumai asi pangthoknaramlabasu haujikti makhal suna leiriba Kangleipak Manipur gi atop phurup singchu Ningol Chakouba pangthoknarakle masimak Ningol amadi piba singi machil manau oibagi nungsi mari chechinbadu henlakpanani awonba singi manungda awonba simak afaba awonba amani Hantak kisahi 2022 gisu October 28 Yaifaraba Sagol Sen numit asida Manipur calendar gi thaban gi oina hiyangai gi nini panba tari Ningolsing na laijabi thaduna ake amau tawduna mapam lamlamda laktuna apokpa apokpi amasung mabung mapwa singa saklen ama chaminabagi numittuni hiyangai gi nini panba Ningol Chakouba Exploring Manipur nasu lamdam tamna laikrabi Ningolsing amasung nakna lairibi Ningolsing da Ningol Chakouba gi nungairaba yaifa paujal pizari sembi bamapuna thaujanbiba oirasing